Sinirok Puran Thaba Maitena Taram Nokshari. Masidi Laiboina, Adamina Tazage, Laiboina Kara, Mina Nangana Tobani. USA na Leibak Yamada Tarib Tamjali Haiba Queen Kange, India Yauna, Amasung India the 25% Amadi Mina Satakre. 25% Amana Wiki Augusta the Mina Tang Kunga Taret Wenamani. Adamina Satakabani. India gi America da yuan ba pot sai da tarif thamjalak pa ado maman hengal lani hengan na yuan da ba ya roi ba adu ergadi miyo ayam bana leina roi asina maram erga both side animakta kari hagini economy son badana tana khoigi Donald Trump na India gi economy ase asibe economy ni hairak khraba matung Indian sing da asa athak pu oiro phiron bu oiro sang draba ya draba pot sai Lairaba, Habidi India the Sazabado, Lairaba Oina Sizano, Haina India Prime Minister Nadumina, Doctor Masida Shinoxing Yamna Quigi Manipur Gishun, and Ningaiba, Aduma Masakayama, Yauri, Mapalam gi Potsai Lairuni, Adu Ergadi, Mapalam da Quigi Peshado, Saki Habs, Masana Tabani, a Quigi Manipur Shoji economy pate, no monomagi Soxilai. Asumna Equigi economy Soxalpa Haibase. Apagi Kudam Nati. Masina Quigi Karihagini, right, Ladik Laishu Quigi Loiraba. Isha in Auxing Kayama Tabak Quigi Karihani Pibangam Davana, Kangau Narga Labasu, Kongai Mayauri, Lalisumi, Shinau, Horen, Loerga, the comment section that Dumeta Tapiro. Masidi Manipur Matang the Kara. Manipuri economy, Amasung, Shigamatang, the Kankarang Jage, Tamoy the Karapian, the Kara, Ibram Morga. Me Yamlakpa, Tabak Fang the Masing di Huigi, Karihagini, no monomagi, Sum Henkala Eva. Aduna Aquena Masi, me Yamlakpa, Tabak Fang the Masing Yamlakpa Haibase, line a Kagloba Sumloi. Hingnabagi Pambai, Tirakpada, Aran Balambida, San Abakayama, Arma Yaurkaneva. Masimasana Tabni, Sininoxing. Asina. State asida crime tauba hengalakani huran sinthi tahi daba pau kayama tab hengalakani imung kayama kangkhong sa helakani maru oina masagi business ki lambi su leitraba sing kayama da isinok singaina dum horen comment section da keno to biro ai ka kain haida video se sum ngang basida atopara comment pisala ga da di ngang bada yamna khoi kari hagini khoi yam pharak taba ko adumaina thokpadagi aina comment se block tokjabani akhoi koi kari hai ibunga utalang akhoi hana masagi business tawraga leiramba taragsu irang asina maram oiraga akhoi manghan bikhraba hoi government job tawba singdadi khara sapagani sengna hairabada Awaba Tadori Base, Canadano, Mayong Nagadori Base, Canadano, Haiba Parza, Misam, government job suit Hogdaba, Amasung Masagi, business ki lambi shu Hugi, Lehogdaba, Sinkaya, Sidaneb Hena, Awaba Sitting Pigadori Base. 2024 Manipurgi Tabak Pangdaba unemployment rate ase 22.9% oi. Masina Manipurbu, Tabak Sauna Pangdaba state Singi, Manung the minus a liba. Masina Manipur bu Lairaba state ama oheli. Lekai amada yum habidi. Isinaw singena su hedum yengbiu. Adom gi lekai da building. Mari manga leirakan da lekai do loina paisa pai habidudi langane abis. Semilon fagatna ba akoi kari hagini paisa tanpam mapam kaksalak pa leirakta ba. Asina maram oerga maru oina Maitei community dadi yum khogi yum palu haiba yadaba dumba matam helaba miyoi kyasu adumaina yaudaba nateba yum palba targasu angang semba kari haini yum paluraga ai angang semba ngamloidra haibana chingba se asidagi yum palu yadaba kayamasu ngasi yauraiba masigasu state ki semilona sigasu asoba mariama adumaina lainariba sum ai makata jarki ko isinros akoi kari no haibda isa se pokthorani Sembang Moidra, Haibasina, Madam Oerga. Asina Madam Oerga, Hogi, merely Aina Sumuzabada, I at a community day Panzeroi, may take community daddy, Angang Anidagi Hena, Henadabasi, Angang Ani Pokpasina, Ayama Kaman Oerga, the minus Saleba, Hoi, Leibak Padan Ani Suba Popo to the Ga Paipoka Oerba, Asia, Asmina Torga, Angang Ahumbo, the Mina Pon by Yauri,
masidi atang bani ko yam hui kari hagini hui pak pak yaw buna tiba government gi hui kari hagini Lairaba da pi ba hui Lairaba hui kahini ko na ba program kaya ama isin rok sing lai di Haiba hui na khange ko Lairaba ko na ba gi government gi program mayam ama lai haibidi ekhoi khange adugu madusu ahan bada khara mama mong ma halamaga khuju maju tawraga dumaina lotion ki ba gaktani Lairaba singde ifang phangan bangam dana adum lotion ki ba si sumba se adum sathar gala haibise ekhoi khange hujik paliba government asida saibagi wafam khaktang na sadi sin roksing Manipur da palamba government loina tawraga dumaina lakhiba masisu asoba corruption makhan amane eba खुगी प्रजा सिंह से कई है नहीं सिनोक्सिंग वान होना बता मणिपुर की गवर्नमेंट जॉब एग्जांपल लौबगी रिक्रूट तौबगी मतंग असिदे अखोई नंगना आइना मियाम ने हेना खंगनरबा लोइना खंगनरबा वाफमनी असुंबा डिपार्टमेंट की असुंबा पोस्ट अमदा लुपा लाख कया पीगे हाइबदी को कस्टेबल नम लौबदा सिनोक्सिंग ला अदुम सेंग अदुम हाइदोक्सगे कस्टेबल नम लौबदा adagi SIM lobda पैसा lupa लाख yang ipina haibidi akhoi na hena khangnar ba wafam ni ko sidi hui losalo bai kai kani loina khangnar ba wafam ni da aduna isinok sing khuigi kari hagini masina kari tagli haibida Lairaba oina adum layu ina khunbana hena nomogi ina khungkalakane ba sigi system sida salagadi ipai pusing na hainaramba akutpada laitauba atongba laithonba haibidu aduni sinrok sing hujik tawriba government gi thabak khulokse masage lau hingkon yolaga thabak kaya ama sangnari asumo wafam ni koi sinrok sing thabak khoi kari haini khalakpaduna lau hingkon yolakanda khoi gi kari haigini khoi gi recruitment ama selore IRB gi bu oiro police ki bu oiro thabak khalak pa imung dudi sinrok sing nuai ya phagini harau gine ba adubo masagi lau hing kon chu yothogum to thabak chu khalak tabugum to asina laiman oirkanda ha ahalaman laigi da su sinrok sing konga yamane ba amasung mingon dagi aiga tinabi na omakhak chu hujik tawri masagi lau hing kon chu yothokpa adugi paisa duna kona dadana kari haigini sinrok sing atoppadagi paisa kharasu pusaluba lupa lakh ani humu thabak su khalaktab asina maram oirga laiman oire mana lauriba khui kari haigini pururiba lupa lakh ani hum dugi sendoi su hundaba yaroi aruga magi paisa do lobi giriba MLA duna suma hantuk piraktab asumba se Manipur da kongai mane bisinok sing thuisi asumba sing sina maram oira kan de sinok sing Manipur se ka khong saina bagi masa mo heleb asumaina la na tan ba khoi gi marak sida mioi kayama lairi sumna government job khaktang da ai praman pijabai wani mioi kayam su laikre adu ada na mayam ma sema kan da court amu balilaga court amu balila di sinok sing section bi ko court amu balilaga la kan da khoi kari haini Manipur gi 3-star hotel da adumba hotel da khoi meeting tawraga kana tawraba kitang section bi moi dege moi sine khoi Manipur ma handuisi ko asumai na tawrakanda ma khigi mai mana tanjaba humang mamanna wana tanjaba paisa singdo adum do thame santoe ko kitang do sukana ba phangadra haiduna huramba singsina hato pikre asina laiman oirakanda laigidaba wakhan nungai tabasina maram oirakan laigidaba imung kaya ma yaudaba nate Manipur da ko sinoksing makhoi sisu mani akhigi iramdam asigi yeknaba singi manungda amane asini sinoksing corruption na kuigi system thugai bhaisi corruption system sengna hairu dagadi cancer virus ka samane nakpu kuigi nabu na khraba hingana bagi sansam na nemi ekhoi state Manipur se sengna hairabada masigi corruption gi cancer virus se asina saurangna 70% hena dumaina soction khrabane makata na dum chathar gadi Manipur ko state ama lairami kaina wari da dumaina lairikta akhoi thengnarak pa yari haibidi corruption na maram oirga tangdu leita daba lamdam ama oiduna mase ta na dumaina kahan khiba phau yari ba
aduna ahamda koina yam important oirise corruption muthat pasineba Singapore haidiba leibak ase ahanbada asumaina koi oiramdeba British ki colony ni ko ani subalanjau da Japan British maithiba pina ba honabda Singapore se koigi la songna pa mafam ama dumaina ohen khib la loiraba matung Japanese singsu han khraba matung Singapore gi economy se lekha ta khre sinok thabak sufam nompham amatta leiramdi angam amba munduna sanai haibagi thak adu yaukhib drug siznabagi sang Singapore adu matik wangkhatki nupi singda ko nupi singda masagi sadong yolaga paisa tanba tholapagi sangsu aduki matik wangkhalaki ba Singapore leina tinana sienba crime aduki matik wangkhiba 20th century gi mayai thangba sahi aduwai deni ko haijiri se Singapore gi matangse Singapore karamna saukhat ki haibagi matang da mamang da video semjakhare sinau singkhaina madu amuktang yengbiragadi hena Singapore gi matang se akoina khangba haibido hena oiganeba Singapore se pothok karimta leiba nate thau thokpa nate ko adi masagi lamyam chaudana farming gi adumaina mafam area su leiba nate Singapore haidibase leiba ama saukhnaba honabada khoigi puksen ibungo leiba ama saukhnaba honabada isinroksing puksen sengba leader politician kya amagi mathok tariba ama ni gyan targa majority politicians singna gyan tadragadi leiba ado wagane ba isinroksing kogi lupnabagi masa ama oirakaneba Singapore gi isinroksing Lee Kaung Yu haibadu isinroksing hena soina tabiramgani hairiba misak asina thamoi sengna masagi oijaba maset amata thidana Singapore hairiba leibak ase saukhatpa leibak ama atmaina man othoklameba Singapore gi ahanba prime minister su oirami 1959 dagi 1990 phawba punna sahi kunthra mathoi muksi Lee Kaung Yu isinroksing 2015 da dumaina laikidi adubo ngasi se Singapore da mase father of modern Singapore hair ga dumaina khangnari Lee Kaung Yu hari nu pase manani Singapore pura transform tor mi si sinok Singapore da khoigi matam mamang da di yum leitaba kongai amni hujik da Singapore da mayum leitaba mi amta leiti asina China gi wari su mamang da khoigi semja khare karamna China Taiwan khoigi yanadaba khoigi leibak ama oirakhi haiduna haibina singba kaya ama madugi su video mamang da thaga saraga adumaina laibani khoi sinroksing Mao Zedong gi policy soibana maram oirga mission praja haibidi Mao Zedong gi mayokta wangang ba kaya ama masing khangdana hatki China gi economy sinroksing laikha taki 1958 gi 1960 China da sak tang ba dumaina thoki miyoi kaya ama sianki asini leader amana leiba kangkhong sahen khoigi sahen basungami aduga leiba ama semgat pasungami hairibase ngasi aikoina uriba China hairiba leiba ase kanana masigi haibidi China majority se Mao Zedong na punna tasalaga dumaina thamamaga su Mao Zedong gi policy soibana maram oirga China da awaba se theng kaya ama dumaina nangameba adubu Deng Xiaoping isininaw singena tabiramgani Deng Xiaoping na neba ngasi China hairiba leiba ase ngasi adumatik saukhala lemiba ngarang na hansu kui dingai da China da robot singi oiba football tournament ga tawidana isininaw singena su WhatsApp group yaubiragadi isininaw singena soidan thengnabiramgani football adugi level bo yaure haibani da haibdi robot sing football tournament tawraga sanhan ba khonan ba tawriba singdo khara leiragadi hoigi robot singduna landa khoi kari hagini lan bo yaudana moina lan songnage bo haira ne ba China gidi aduna makhoi technology se adugi level bo da yaura khare na haibani de sinok se adubi chakhle haibani da sisi kana tamna masigi transformation se kana porke haibda hojik paliba Xi Jinping hoina adumaina porpa nati Deng Xiaoping na porapani Mao Zedong gi matamda Deng Xiaoping se CCP gi vice premier adumaina oirib Mao Zedong na Deng Xiaoping se hatnaba adumaina honarpadagi Deng Xiaoping se China thadoktuna senki Mao Zedong laikhidraba matung Deng Xiaoping China da adumaina mu halaga hale ko Deng Xiaoping se China da hale mahakna China gi leader hek oibaga hanba paikhalakpa thabak ase China gi economy sakhotnaba adumaina honarakhiba masida hanba China gi economy sakhotnaba honarakpasida hanba step se
China da cheng marang kaina puthokna ba hona ba asineba number 1 isini roksi China gi rural area da laiba lau uba haiba khaina admaina lau ulame aduga urban area da laiba lau uba haitaba sing laidana ko makoina kumaina to holam ge da lem na mata la helam deba mi singsi makoina sanapot saba amasung lau unabada sisna gada ba pot sai sabana singbada dumaina mau akhoi gi deng jiaoping na dumaina China da dumaina to holame China seng pho marang kaina puthokpa leiba ama adumaina ohelame deng jiaoping palakpadagi ko isini raw singaina masi hena mamut ta na khangnaba Mao Zedong amasung sorry Mao Zedong gi wari du su dum tabiro Mao Zedong gi wari chu mamang da thagalaga leirabani amasung akhoi gi China amasung Taiwan karamna akhoi gi yanadaba leiba ama oihige haibigi wari do adugi matang du sisi raw singaina mutang tabiraga hena mamut ta na khangba haibdu oiragani masdagi akhoi gi Sumaina China na phausi puthokpa phausi da marang kaina puthokpa yaba puthoe sufficient oina puthoe isini roksi asidagi atopa mahi marong da mu mai ocean ba hore eba phau natana su amasung lasing thaba hore isini roksi phaugi matungda China da khoigi kari haigini khoi kari hini China da su se sunga kanda adumaina makhoi gi Leibak ki konana ba su sinare amasung mapalam da su thaba adumaina haurakhiba adu lasing gi mathang samna important oi sinausi lasing se cotton se lasing se mayam ama adumaina thabana maram oirga textile industry se singkayama adumaina China da masing khangdana sinausi lingkhalakpa adumaina haureeba amasung masidagi ni sum chakhotpa se haurei se ko mapanda export torami tamna China khutsa haibe hengalakhiba deng jiaoping na atopa leibak singa mari phagarhanduna mapal leibaka lalon itiki mari adumaina ama semgal ameba asdagi Japan gi company sing South Korea gi company sing amasung USA gi company sing ko electronics company sing car manufacturer company sing amasung khoi gi bike saba sing sumaina mayam ama isinarok sing China da lampi deba ko sumaina China gi mioi kayama company sing asida thabak sukhiba madudagi Chinese singna mapalaiba ki technology gi hai singba knowledge ado makhoi da dumaina phangau ki bi sinausi ko wari sidagi sinau singaina dum khardi dum khambira magani haina I khanjai ko asumna China nganna deng jiaoping gi leadership ki makhada mangrom da dumaina sanction ba haurakhiba madugi hona zaman adugi kanaba sing aduna ni China na ngasi saukhaliba si akhoi da khangle makhoi gi ahanbada phau phajana puthokpa asinani phau puthokpa saba konaba asi ahanba step oikhiba China di sinroksing ko sinroksing ne ju hena khangbire ko masi akhoi gi Manipur da apply tawba di sinroksing khara kari haigani akhoi gi masigi shikhara wa kini haina ai khalli kaigino habda maram di Manipur gi turen sing noma gi thengalagli drainage system pura pen oibaga samanare aduna nong kitang tabaga minute kunmuk jara minute kunmuk haidabaga khoi gi kari haigani isin roksing Imphal area se pat ka sab manana khoi gi level amada dumaina yaurei sini si amarom da afanuai nati sengna hairuragadi ko system soirpa mayam asidagi ni ko loina corruption ga loina lein mari leinari bang akteni sinroksing sengna hairabada aduga low haibesidi akhoi phau si Manipur da marang kaina pothok puthoksi hairagadi akhoi su khange phau thab haibisi ising se marang kaina sangdaba yade haiduna thajaningba matamda thajanba thadokningba matamda thadokpa madugi facility du akhoi gi Manipur da hojikti laiteba Manipur sanaba sengda akhoi gi mipan tangloisi hairagadi government kenen phajana sembiba irrigation system semkatpa mathau ama tayaba asida depend taweba akhoi gi kenen amasung irrigation system se thadokningba matamda thadokpa thajaningba matamda thajanba adu ergadi pothokju hena puthokani haibanida asina Manipur da akhoi gi mai pak tri base karigino habda masigi system singa se leitabadagi ne basum walakpadagi ne ba maru ina akhoi kari hagani isinoksing nongmada akhoi gi thadoknaba yadraba sangdraba yadraba seng ase
si kai ni ngai ni ko isin nok sing Punjab Haryana da dumaina tanglaga makhoi digi dumaina leiraga adum saraga leikigane ba akoina akhoi gi Manipur gi drain akhoi gi kari haigani irrigation system irei lakhong sing turen sing kari kari se phajana tengthok pidragadi ising akhoi gi saurukpada loktak pat rom da ising se senthaki gadabdo turen lakhong sing lambi ga samana gare aigi mamang si salakan de isin nok sing khoi gi kari haigani ising saurukpa matam sida ising se phajana angang weiringe khoina angang weiringe matam dadi khoi gi kari haigani kutlakan da lakhong se phajana leiramba ising jor chelam bache hujik lakhong oigidre hujik lambi ola bani na nong kitang tara agadi ising mokhat ba haibese masana tabne sumba mayam se kothok sengtok pidana sembi ragadi isin nok sing khara su phagada bani asina aduna ne ising se kitang saurpaga loktak pat lomda isin nok sing ising senthaki da ba turen lakhong sing lambi on khrabni ko loi gre ko adugi khoigi sikari hagini asina ne no kitang tabagi isin nok sing city area da khoigi pat ka samana riba khoigi ising sauri ba kitang sauga sauni ai kri sulaiti ba sida ising sajauna senthaki ga da bdo mokhalaga leire ba tak khoigi kari hagini senthaba ngamdre ba senthaba gaiduna loina thikat bi grabani na haining libase karino haibda khoigi Manipur da khussa haiba mi masing yamde aduna any infrastructure any manufacturing company ama pusallakpada madugi skin leitragadi mai pak loiba saina du mauje dongi matamda toiduni ni chinok ha khoigi stin law uramba singdo phajana knowledge leitana stin gi factory da stin sabrom da dumaina mai onsla Parjagi law singdo no government na mun bi khre mauje dongi matamda aduga law suba mi ngai dun stin factory da dumaina thazla stin sanaba training khara tha amani training tawraga asdagi quality laiba stin puthopang amdre asina maram oiraga saina da saba dam building kayama dumaina ninkhaiba mang bata pa dumaina thokrisni asina maram oiraga saina gi matamdugi economy da su asoba saitheng amadum uba phangkiba aduna ahamda ikhoigi sanaba hairagadi agriculture sector asini government na ising phajana pibi duna khoigi saba konaboy konoda boy amuk low lokhraga tumlaga leiriba lopham sing ase draban corping tawragadi phau phajana puthopangam gane besin rosing mapandagi akhoigi kari hagini siang leiriba asisu yamna hanthagane ba amasung Manipur da khoigi siangse honghan bada su asoba mating ama pangane ba sisina irang thoe covid ki matam da bu oirsu adagi irang thok pasina maram oiraga su kisuna tab siang gi maman heta wangkhalali karba wala singai sina manungda sanari ba asisu aduna khoigi isagi sathok se marang kaina laina puthokna adumaina honargadi kari haigani sinirok sing khoigi khoigi kari haigani khoigi phok siang sisu maman hongan gani haibani Government amasung agriculture department da Manipur se kainoni sinok organic state hano organic state ki matang se koi demand to kiroshi akoina pamjabadi ko organic state ama oibada matam yam sangani organic state oibaga se kaini tha manga trukte to oibe ya banati adana sum matang se ai ngangjar ke sum ko sinok singaina sa kai sum kaino to minasi kaino khoigi hojikse akoina hujik government haijariba agriculture department haijariba sina Manipur gi sathokse lainaba kenen sembiu irrigation system phasna sembiu haijabagi wani thoina akoi hujimak heta akoi kari haigani organic state ama oisi kaina haibdu di akoi gi haikiroi ngan mali ko akoi kain haibda puk thanna isagi hana puthokna ba hana adumain honaba mathau ama tariba Sikkim India gi ahanba fully organic state oiba amani haiba akoina loina khangnar ba wapamne Sikkim na organic state ama oina ba hona bada sahi 32 muk adumaina sangki leptana sangki karama makhangi haibdi organic sajauna organic state ama ontho ubada saitheng phangi base karama leibak no haibda Sri Lanka hairiba leibak asine asisina ngasagi Sikkim na organic state ama fully organic state ama oire haina laukthokna ba hona bada sahi 32 muk sang no honagi karam makhangi haksang soidaba natra
fertilizer adagi haksang soidaba natural gi oiba insecticide pesticide leidana ko suma makhan mayam ama mahut sintor ka doine ba urea side eiba khoigi mayam ama sa shelaiba haksang sokadaba chemical mayam ama sa shelaiba hapslaiba mayam singse sintor ka doine ba aduna masi sintongna hona bada khoigi tha mari manga de sintok pa yaba nate ba aduna ni Sikkim fully organic state ama oina hona bada sahi tara humdoi mu sangki hari chi sinroksi 2021 da Sri Lanka ju tawki 100% organic farming onthokna hona ki ba mo ki adugi matam aduda asida soibadagi asai karino habdi sinroksi haigre organic state ama oina hona bada study mayam am sangi madugi study do mai paktana hona dana heta organic state ama oire haiduna laukthokanda kaino to biya deba aduna Sri Lanka 2021 da kumaina tawge bo organic farming amai onthokna hona bada India dagi laiba fertilizer sing insecticide pesticide sing ase bian toksele thingjan gare laira roisi haiduna ko asdagi kumaina tawge bo makoi gi asina koi gi long term study yaudna 100% organic farming othokna honar padagi Sri Lanka de sinok sing sak tang bathoe ware Sri Lanka asina maram oirga Sri Lanka da koi gi raja paksha ko kai den government ka kai den praja mayam irang hawrtana tawkriba mayam singni asina warak padagi China dagi adumaina lo lawruba loan dusu singmanga maktaba no magi puthabi halakpa asini sinok sing Sri Lanka da organic farming othokna hona bada duma sinok sing waruba de khoi gi wangang lingai da mai si muthokre muthopsida gi wifi si backup yauk da basina maram oir kanda mutkare ngasai gi organic state ama oibadi phai haijabani da adubu organic state ama othokna hona bada matam yam sangkini organic state se ondringai da khoi gi isagi sufficient oina ba mi gi akhoi sari ba sengsi Haryana Punjab ta mi pan tangi bise tangdara ba hana adumaina kaino to buduna phai haibani da sinok sing aduna akhoi gi kari haigini isagi yum hingkon da khara thajari ba si mangai re isinok sing aduna Manipur gi government agriculture minister amasung agriculture department asu yamna hona biram gadra haina di khalli ko sumbagi matang ase adubu hona dribra haibadudi khangdre awon ba ipu porpadudi ngasi phawbada udri thengchu thengdadi sinok sing ko akhoi dagi hena akhoi gi pikpa tourism da mulakshi sinok sing Manipur gi pesa tan ba ya balambi se akhoi dagi hena pikpa state Goa tourism gi sector da yam sakhole haiba khangi India da maming chali sinok sing tourism na 16.43% state GDP da dumaina contribute tawriba amasung tourism na maram oiraga 35% tabak phangalli ba Goa da masana tabani sinok sing masana tabani di ngasai gi foreign tourist mayam ama koira di makoi bu guide tawna ba mi thirani natra maram di samudra mapan khaktang natna historical site mayam am su leidi atai mayam am su wildlife sanctuary ke am su Goa da dumaina hangli asumaina mafam singsida sanaba guide tawna ba mafam tholani guide tawna ba mi adu su pesa thoani adagi gari wairani gari thawna ba ko sidena sibo khoi chatpada noi kya log doino gari sing dusu pesa phangani gari driver kai dusu guide tawri ba mi dusu pesa pirani then hotel kaya ma hangnarani mafam da hotel sing dusu pesa phangani hotel sing da sana supply tawduri dusu khoi gi foreign tourist mayam ma lakpa helaga di sana supply mayam ma tawdba yaroroi makhoi su pesa thoani asuma mayam se khoi Manipur da isinok sing loi manga leirabane ba sengna Goa da yengningai leiri se karino maroine historical site highway wani yamna leibana te wildlife sanctuary highway wani yam leibana te ba maroine samudra mapan sineba isinok sing khoi gi Goa da yengningai leiri se akhoi gi North East India Manipur yauna phajakaraba mafam ni sengna hairorgadi Goa ga sangdam na bada khoi di yamna phajakaraba mafam neba tourism dagi paisa yamna tanba yaiba masina thabak kaya amasu akhoi gi state asida generate tawba yari adubu irang leiba kanglup amaga amagi marakta toina khanaba asina maram oirga India gi atopa state gi oirabasu foreign country dagi oirabasu akiba phawaiba sida lakning deba asina akhoi gi tourism sector da asoba
ꯀꯩꯅꯣꯃ ꯑꯣꯏꯔꯤꯕ ꯃꯥꯡꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯩ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯍꯥꯏꯔꯣ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯕꯨ ꯍꯥꯏꯔꯣ ꯌꯥꯝꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯁ꯭ꯇꯦꯠꯇ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯀꯥꯕ ꯌꯥꯕ ꯎꯁꯦ ꯀꯥꯕ ꯌꯥꯕꯁꯤꯁꯨ ꯏꯔꯥꯡ ꯐꯠꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯤꯁ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯉꯝꯗꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯈꯔ ꯑꯈꯪꯕ ꯈꯪꯅ ꯆꯥꯟꯅꯕ ꯈꯔ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯔꯛꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯑꯃ ꯑꯣꯏꯍꯜꯂꯛꯏ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗꯒꯤ ꯑꯗꯨꯛ ꯃꯇꯤꯛ ꯀꯔꯣꯔ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯥꯏꯔꯀꯥꯟꯗ ꯊꯝꯃꯕꯅꯦꯕ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯅ ꯅꯨꯡꯁꯤꯅꯗꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯥꯡꯂꯨꯞ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯁꯦ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯃ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯐꯨꯔꯨꯞ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯤꯕ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝꯒꯤꯗꯤ ꯍꯦꯕꯟꯒꯨꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯟꯊꯣꯛꯄ ꯌꯥꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯉꯝꯂꯣꯏꯕ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯅꯤꯡꯂꯣꯏꯕ ꯃꯔꯝꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯟꯗꯛꯀꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯗꯨꯁꯨ ꯁꯦꯡꯅ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯒ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯨꯀꯣ ꯚꯦꯂꯤ ꯐꯥꯎꯕꯗ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯗꯣ ꯑꯗꯨꯛ ꯃꯇꯤꯛ ꯐꯠꯇꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯗꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯀꯩꯀꯩꯒꯁꯦ ꯐꯍꯟꯕꯤꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯆꯥꯎꯈꯠꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯆꯧꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯕꯤꯖꯤꯅꯦꯁ ꯂꯂꯣꯟ ꯏꯇꯤꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯃꯁꯥꯅ ꯆꯥꯎꯈꯠꯂꯛꯑꯒꯗꯤ ꯂꯩꯕꯥꯛ ꯑꯃ ꯃꯁꯥꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄ ꯇꯥꯕꯅꯤ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯔꯒꯁꯨ ꯃꯇꯝ ꯇꯦꯜꯍꯜꯂꯛꯄ ꯇꯥꯕꯅꯤ ꯍꯦꯜꯊ ꯀꯤꯌꯥꯔꯗ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯃꯇꯝ ꯇꯦꯜꯍꯜꯂꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯡꯁꯤꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯅ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯗꯤ ꯅꯣꯡꯃ ꯑꯁꯤꯁꯤꯅꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯏ ꯍꯥꯏꯔꯤꯁꯦ ꯋꯥꯔꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯝ ꯁꯥꯡꯇꯣꯛꯈ꯭ꯔꯦ USAꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯇꯥꯔꯤꯞ ꯊꯝꯂꯛꯄ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯄꯣꯠ ꯆꯩꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤꯁꯨ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯐꯥꯎꯕ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤ ꯐꯠꯇꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯠꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯅꯤꯄꯨꯔ ꯏꯅꯥꯛ ꯈꯨꯟꯕ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯆꯟꯗꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯒꯦ ꯇꯧꯕꯗꯩ ꯂꯥꯏꯚꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯦꯅ ꯑꯗꯨꯅ ꯂꯥꯏꯔꯕ ꯁ꯭ꯇꯦꯠꯅꯤ ꯈꯪꯅ ꯍꯩꯅ ꯁꯤꯖꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯃꯣꯠꯅꯤ ꯑꯩꯈꯣꯏꯒꯤꯀꯔꯤ ꯍꯥꯏꯒꯅꯤ ꯑꯔꯪ ꯑꯔꯥꯛꯇ ꯄꯩꯁా ꯊꯥꯗꯕ ꯃꯁꯤꯡ ꯍꯟꯊꯁꯤ ꯑꯃꯁꯨꯡ ꯑꯟꯅꯦꯁꯦꯁꯔꯤꯗ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯕꯥꯔꯗꯦ ꯇꯧꯔꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯅꯠꯇꯦ ꯁꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯞꯇꯕꯅ ꯐꯩ ꯀꯣ ꯁꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯑꯣꯔ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯅ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯇꯧꯔꯦ ꯑꯣꯀꯦ ꯈꯜꯂꯁꯤ ꯑꯦꯛꯖꯥꯝꯄꯜ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ 90-50 ꯑꯩꯅ ꯕꯥꯇꯣꯟ ꯇꯧꯔꯦ ꯏꯟꯚꯥꯏꯠ ꯇꯧꯔꯦꯅꯈꯜꯂꯁꯤ ꯀꯣ ꯐ꯭ꯔꯤꯗ ꯂꯥꯛꯄꯗꯤ ꯃꯣꯏꯁꯨ ꯏꯀꯥꯏꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯆꯥꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯕ ꯅꯠꯇꯦ ꯂꯩꯔꯝꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝꯕ ꯏꯃꯨꯡꯗꯨꯗꯗꯤ ꯑꯩꯅ ꯏꯆꯥꯒꯤ ꯕꯥꯔꯗꯦꯅꯦꯅ ꯍꯔꯥꯎꯗꯅ ꯐꯣꯡꯗꯣꯛꯇꯅ ꯇꯧꯔꯤꯁꯦ ꯑꯆꯧꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯀꯜꯆꯔ ꯃꯨꯊꯠꯁꯦ ꯁꯨꯝꯕꯒꯤ ꯀꯜꯆꯔꯁꯦ ꯆꯠꯅꯔꯤꯉꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯅꯕꯒꯤ ꯃꯥꯡꯂꯣꯝꯗ ꯑꯣꯜꯂꯛꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯩꯁꯥ ꯄꯥꯏꯕ ꯁ꯭ꯇꯦꯠ ꯅꯠꯇꯦ ꯂꯥꯏꯔꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯏꯟꯇꯔꯅꯦꯠꯇ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯌꯥꯎꯔꯕꯅꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯟꯏꯝꯄ꯭ꯂꯣꯏꯒꯤ ꯔꯦꯠꯁꯨ ꯌꯥꯝꯅ ꯋꯥꯡꯉꯤꯕꯅꯤ ꯑꯁꯤꯅ ꯂꯥꯏꯔꯕ ꯁ꯭ꯇꯦꯠꯅꯤꯅ ꯍꯩꯅ ꯁꯤꯡꯅ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯁꯦꯕ ꯖꯣꯝ ꯇꯧꯕꯤꯒꯅꯣꯕ ꯀꯥꯟꯅꯗꯕꯗ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯆा ꯌꯥꯎꯔꯝꯒꯅꯤ ꯃꯣꯏꯅ ꯇꯧꯕꯗꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕꯅ ꯑꯌꯥꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯐꯦꯁꯟꯒꯨꯝꯕ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝꯒꯨꯝꯕꯁꯤꯗ ꯄꯩꯁꯥ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯍꯟꯊꯍꯟꯁꯦ ꯍꯥꯏꯕꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯥꯒꯤ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯈꯩ ꯁꯤꯖꯤꯟꯅꯅꯕ ꯇꯝꯁꯦꯕ ꯍꯧꯖꯤꯛ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯄꯣꯠ ꯆꯩ ꯂꯩꯕꯗꯁꯨ
पोचै लेबदसु अखोगी पुथोइबा पोथोकसे सिसे लेरकांदा सारकांदा हिंगनबा हाना तमगिसेबा मदु एडाप्टेशन दो हाना अखोई नैनगिसेबा तमगिसेबे सिनरौसि अदुगा अननेसेसरी दा कानादबदा मपानदा अखोगी पैसा यामना चतनबा होनबसे होनरोइसेबा अखोइसु असी इंडिया यूएसए ना तारीफ से थमजलपदगी इंडिया की प्राइम मिनिस्टर ने सुहारी दे इंडिया दा साजबा पोचै पैसा दो सेव तौनबनेबा मपान चतखिदनबनेबा अखोइसु पैसा दो सेव तौनब होनसेबा मपान चतखिदनब होनसेबा इसागी इरमदमदा सारिबसे सियाना सिननब तौगिसेबा कबोक नुबोक करिगसे केक नुंगी महुत्ता कबोक नुबोक इसागी इरमदमदा सारिबसिंगसे पुथोकनबा अखोइगी हेना लैनबा हेना मखोइदा अखोइगी पैसा तो अखोइगी स्टेट लैनबनिदा यामना चतखिदनबा वानिदा होय चतबबुदि यारोय लैदबबुदि यारोय लेबा अमगा लोइना लालोन इतिक तौनरिबनि इंडिया दा लैतबदु चाइना दगी लैरिबनि चाइना दा लैतबदु वाटपदु इंडिया दगी लैनरिबनि सुमाइना लैनदबदि यारोयबा अदुबु यारि मखै हेना पैसा चतनबदुदि होनरोइसे हाइबनिदा अदुना इसिनरौसे अखोइगी मरेक महाउ थोकपा पुंसी महिंग अमगिदमक्ता इकोनॉमी चावखनानबसे मथौ ताएब अदुबु इकोनॉमी अमा चावखनाबगी बैकबोन यांगलेन सरुसे करिनो हाइबदा डिसिप्लिन सिनेब थक्सी खासी सिनेब लास्ट इसी ताजरा लोइजगे क्वेश्चन हाउस करिनो हाइबदा अखोई जापान दे हेते एग्जांपल अमा अखोई हेते येंगसी जापान की थक्सी खासी डिसिप्लिन ना हाइनरिबनी डिसिप्लिन लैत्रबा खुनाय अदो इकोनॉमी चावखटपा वागनी सिनरौसी लिंजेन मानबसु वागनी अमना अमदा थाजबा थंबसु वागनी करप्शन अदुगी मतिक वांगनी अंगम फोइरगा चानगनी अदुना अवोनबा अचौबा अमा पुरकनबा होनबदा डिसिप्लिन हाना ममांग थाबा मताइबा अखोइगी मणिपुर सिदा कंगलेपाक सिदा इमा लेबाक असिदा डिसिप्लिन हाना अवोनबा मा चावना पुरकपा मथौ अमा तारिबा मणिपुर की अखोइ करि हानि अखोइ मसेन निंजेन मानसी नुसिनन हिंमिनसी मणिपुर की इकोनॉमी सिदा अचौबा अवोनबा मा पुरकसी हारगदी फर्स्ट इसिनरौसिंग डिसिप्लिन थक्सी खासी डिसिप्लिन से सिदा अवोनबा अचौबा मा हाना पुरक्त्रगदी मणिपुर की सेमिलोन इकोनॉमी फगराम ngамoi asi harga puran thaba maitena kaina na baya thangni jari kangli pagi mana yai fari yai faminasi. Thank you so much.